Kuki meditansing na sobung ko kunaw da landarakre Khungakpa Sokle Khungakpasingdgi Lanmeena Nongmei mari Mulhoure Lanmeena Futhabada Nupi taret Sokle Imphal district ki manung chanba sobung ko kunaw manakta kuki khulai paibasing na Nongmei kapsilakpadegi handuna kapnabada Khungakpa Sokle Indian Army na Nongmei mari amasung gypsy ahumgi sosing phajan khre saijang awang leikai da maira paibasing ga army ga muknarakpadegi army na Futhabada maira paibi taret Sokle hairi Thaudu adu da soklaba Khungakpasing amasung army na Futhabada sokhiba maira paibasing adu Imphal gi tongan hospital sing da pukatuna laikan nakhi saijang da army na Futhabada gi sokrabi maira paibasing adu di saijang awang leikai degi tawre mema sahi kuntraga taret mapuroiba leikhidraba basanta asangbam sangita sahi nipu taret mapuroiba sohedep ngamkham debla sahi kuntra mapuroiba n g sanjit namirakpam nanau sahi nipu gataru mapuroiba n deben pebam basanti sahi nipu dipan mapuroiba iboso leichongbam bema mapuroiba el dhanesor amasung nongda santipurdagi nepram thaba sahi nipu dipan ni hairi Thaudu adugi matang phangba pauna hai sabung ko kunau dagi manung singsi daga leiba mamang da thokiba thauduk ta mai chakraba sangran village ko kuki kul amadagi haukiba numit kharni asida kuki militant singna afaba makhali kulai pairaga koicha chatpa mafam adugi miyamna unakhi marak ta khul adudagi maitai khul tamna lamna nongmei maru sing kap thorak pata tana satharakhi makoina kaplak pa nongmei adu maitai khulda yawbang amkhite adubu ngasi pung ahum lom taba matamda namlai police station ki manung chanba sabung ko kunaugi maning da leiba maitai gi sekon amagi manak phabu kuki militant sing na sangsilaktuna sabung ko kunau tamna bom amsung nongmei kapsilaktuna landaki kuki khulai paibasing na nongmei kapsilakpa adu thengna ba sabung ko kunau da duty tawtuna leiba Ukhrul district police ki team amana handuna kapki kuki khulai paibasing na landarakpagi paw adu hek phangbaga Imphal East district police ki ahenba team sing amadi Khungakpa kaya mafam adu da sangsenduna kuki khulai paibasing adu takthokhi hairi Kuki militant sing adu takthok rawa matung danung tinpung am taram daida sabung kunung maning sing da kuki sing na nongmei kapsilak padagi makhata na khut thok nakhi nongmei kap nubgi thauduk adu da maitai Khungakpa sokhi adu ga mathang update asna 21 suba sahi cha yorok labasu Manipur da slaughter house leitri Manipur da certified tawba assemba sa yondaban haksel da kiningai oire kungama thoisuba sahi cha yorok laba amasung Manipur da India tinkip sahi humdraga manga mapung phar basung asi phawo state asida slaughter house ama phawo hangbu ngamdre slaughter house lei japana maram oiraga miyamna mari leinaba authority ki ayaba yauduna masa masa gi apam mongda asemba sa pang yonduna yonarakpana haksel da yamna kiningai oiragli leibak asigi oina Ministry of Health and Family Welfare Government of India gi makada leiba Food Safety and Standard Authority of India da register tawba slaughter house punna lisingam ga chadruk kun humdoi lei masigi manung da Manipur da gi ama phabu yawbang amdri slaughter house haibasi fasai na ayawa piraba miyam da mahik matai chen da baksang da sokningai oidaba amadi masi oibam hostel sing yawba semduk laba sa sing phangaliba mafam amani slaughter house amada semgodurba sa adu hat ringai da veterinary gi doctor amana ningthini yengduna laina chen bana tung chen dabra haibadu khangdokani sa adu laina chen dre cha badaksang soklaroi amasung haksang da kanaba masak sing yawre khanglaba kanata miyam da phangangani slaughter house amada gi kanagumba food business operator amana sa lauduna yonba matamda sa adu haksang da sokningai oidaba sa makhalni haiba khangnanaba slaughter house na sid namakani masina tana kanagumba miyo amatana municipality ki area amada mari leinaba authority na masak khanglaba amasung license piraba slaughter house natana sa semduna yonba gi ayaba pidem abdum oinamak state asida di kanagumba miyo ama hektan authority ki ayaba yaudana haibadi fasaida register tawduna amasung masigi license paiduna magi apama mongda semba sa yonduna lalon itik tawbagi chatnabi adumuk uba phangli makhoi ni yoliba semdok laba sa adu veterinary doctor amana yengsin basu tawde fasai gi authority na matam gi oina check tawduna haksang da sokningai oiba oidabra haiba yengsin bagi mami tade loina asemba sa yoliba dukan sing nasu fasai gi license paijaraga su madugi chatna kanglonde amata ngaktana hygienic oidaba mongda sa kakpa amadi yonbagi thawng chathanari masina ekhoi gi haksen da sathina singnaba ama oirakli